ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯅꯍꯥꯁꯤꯡꯕꯨ ꯑꯐꯕ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯖꯣꯚꯤꯌꯦꯜ ꯀꯦꯔꯤꯌꯔ ꯐꯥꯎꯟꯗꯦꯁꯟ (JCF) ꯊꯧꯕꯥꯜꯅ ꯔꯟ ꯇꯧꯒꯗꯕ ꯃꯦꯒꯥꯃꯥꯏꯟꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟ ꯏꯅꯣꯚꯦꯇꯤꯚ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯁꯦꯟꯇꯔ ꯐꯣꯔ ꯑꯦꯁꯄꯤꯔꯦꯟꯠꯁ ꯑꯃ ꯊꯧꯕꯥꯜ ꯋꯥꯡꯃꯇꯥꯕꯗ ꯂꯩꯕ JCFꯀꯤ ꯕꯤꯜꯗꯤꯡꯗ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯉꯁꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯈꯜ ꯀꯌꯥꯒꯤ ꯐꯦꯁꯤꯂꯤꯇꯤ, ꯃꯩ ꯏꯁꯤꯡ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯄꯤꯒꯗꯧꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯖꯣꯚꯤꯌꯦꯜ ꯀꯦꯔꯤꯌꯔ ꯐꯥꯎꯟꯗꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ H. ꯄ꯭ꯔꯤꯌꯣꯀꯨꯃꯥꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ SS ꯀꯦꯔꯤꯌꯔ ꯁꯣꯂꯨꯁꯟꯒꯤ ꯐꯥꯎꯟꯗꯔ ꯀꯥꯎꯟꯁꯤꯂꯔ ꯁꯟꯖꯦꯝꯕꯝ ꯁꯤꯂꯣꯃꯤ ꯗꯦꯕꯤꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄ꯭ꯔꯣꯄꯔ ꯊꯧꯕꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯀꯌꯥꯕꯨꯁꯨ ꯑꯆꯝꯕ ꯈꯨꯗꯣꯜꯁꯤꯡ ꯇꯝꯕꯒ ꯂꯣꯏꯅꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ MLA ꯁꯨꯔꯖꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ NEP 2020 ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕ ꯍꯧꯔꯒꯗꯕꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯇꯥꯡꯀꯛ ꯑꯁꯤꯗ ꯖꯣꯚꯤꯌꯦꯜ ꯀꯦꯔꯤꯌꯔ ꯐꯥꯎꯟꯗꯦꯁꯟ ꯊꯧꯕꯥꯜꯅ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯌꯥꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯕꯨ ꯃꯪꯐꯥꯎꯅꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯃꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯌꯥ ꯂꯤꯡꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯆꯥꯎꯈꯠꯄ ꯂꯝꯁꯤꯡꯁꯤꯒꯤ ꯀꯜꯆꯔꯁꯦ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯣꯖꯥꯁꯤꯡꯗꯤ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ, ꯉꯁꯥꯏ ꯁꯨꯝ ꯐꯝꯃꯤꯟꯅꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ꯫ JNUꯒꯨꯝꯕ, ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯗꯦꯜꯂꯤꯗ ꯍꯥꯏꯔꯒꯅ ꯍꯥꯏꯕ ꯇꯥꯔꯦ, ꯁꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯄꯥꯕ ꯇꯝꯕꯒꯤ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝꯅ ꯂꯩꯕ꯫ ꯑꯩ ꯏꯁꯥꯃꯛ ꯌꯨꯔꯣꯞꯇ UKꯗ ꯆꯍꯤ 4-5 ꯂꯩꯖꯔꯛꯏ꯫ ꯑꯗꯨꯗꯁꯨ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯋꯥꯔꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯇꯝꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯦꯛꯁꯤꯃꯝ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯣꯏ ꯇꯧꯔꯛꯑꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁ꯭ꯇꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯃꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯅꯤꯅ ꯃꯗꯨꯗ ꯌꯥꯝꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯌꯧꯗꯕ꯫ ꯉꯁꯥꯏ ꯑꯣꯖꯥ ꯁꯨꯔꯅ ꯊꯝꯕꯤꯔꯝꯗꯨꯅꯤ, ꯃꯔꯨꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩ ꯄꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯒꯤ electricity problem je nahawai ahal lamna wari linabada akhoi mai than bangam da street lamp ni makha larik pai kanaga asengba wari me amam ju lina bus lay mai ji fluctuation am lay bus sina disturbance yam chang lay bus mai 24 hour mai bb ni hai bus si yam lay bak phal ni sida picture asu sil lay bal library si gi akhoi satra sing da ina thamjini bus